ꯆꯔꯥ ꯄꯣꯔꯛꯏ ꯊꯥꯅꯕꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯗꯅ ꯄꯩꯔꯅꯤ ꯑꯁꯦ ꯃꯄꯨꯟꯗ ꯂꯨꯄꯥ 30 ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯗ ꯄꯩꯔꯅꯦꯕ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯣꯏ ꯖꯦꯅꯝꯅꯦ ꯁꯤ ꯌꯥꯝꯃꯦꯕ ꯁꯦ ꯂꯣꯏ ꯃꯊꯛꯁꯦ ꯂꯣꯏ ꯁꯣꯏꯗꯠꯇꯣꯏꯅꯤ ꯁꯤꯅ ꯑꯩ ꯆꯃꯟꯒꯤ ꯁꯤꯅ ꯑꯩꯒꯤ 35 ꯅꯦ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯁꯤꯒ ꯎ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯐꯩꯔꯦ ꯑꯗꯨꯒ ꯆꯦꯛ ꯃꯇꯥꯏ ꯃꯇꯥꯏꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯒ ꯁꯤ ꯑꯗꯨꯝ ꯊꯥꯔꯅꯤ ꯆꯅꯝꯁꯦ ꯁꯣꯏꯕꯁꯨ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯏꯁꯤꯡꯗ ꯇꯤꯡꯁꯜꯂ ꯊꯝꯃꯦ ꯍꯧꯖꯤꯛ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯊꯥꯗꯣꯏꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯥꯕ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥ ꯃꯥꯜꯂꯦꯗ ꯆꯅꯝ ꯃꯊꯧ ꯇꯥꯔꯛꯑꯦꯕ ꯖꯍꯥꯠ ꯃꯊꯧꯗ ꯍꯤꯟꯖꯥꯡꯗ ꯆꯅꯝ ꯇꯤꯜꯍꯧꯅ ꯌꯥꯔꯛꯇꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯊꯥꯕ ꯂꯩꯀꯣ ꯑꯗꯣ ꯊꯥꯕꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯐꯖꯗꯦꯕ ꯄꯣꯠꯇꯣ ꯑꯗꯣ ꯂꯨꯄꯥ 30 ꯃꯄꯨꯟꯗ ꯄꯣꯔꯛꯏꯕ ꯀꯩꯊꯦꯜ ꯀꯥꯕꯤꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯆꯅꯝ ꯊꯥꯕ ꯂꯣꯏꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯦ ꯍꯧꯖꯤꯛ ꯁꯤꯒ ꯑꯩꯅ ꯀꯩꯅꯣꯗꯣ ꯉꯁꯥꯏ ꯃꯜꯂꯒ ꯆꯥꯝ ꯊꯝꯃꯦꯕ ꯀꯔꯤ ꯍꯥꯏ ꯑꯣ ꯐꯛꯄꯥꯏ ꯀꯥꯎꯏ ꯃꯃꯤꯡꯒꯁꯦ ꯐꯛꯄꯥꯏ ꯆꯥꯝ ꯊꯝꯃꯦ ꯖꯥꯝꯃꯤ ꯐꯛꯄꯥꯏꯁꯤꯗꯤ ꯁꯤꯒꯅ ꯍꯋꯥꯏ ꯇꯤꯡ ꯂꯩꯔꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯝꯃꯅꯤ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯃꯒ ꯀꯨꯀꯔ ꯊꯥꯡꯒꯠꯂꯅꯤ ꯂꯣꯏꯔꯦ ꯁꯤꯒ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯅꯤ ꯊꯥꯡꯒꯠꯂꯒ ꯃꯥ ꯍꯥꯟꯅ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯆꯦꯡ ꯁꯨꯗꯣꯏꯅꯦꯕ ꯏꯁꯤꯡꯁꯦ ꯌꯥꯝꯃꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯁꯣꯛ ꯇꯧꯅꯕꯒꯤ ꯃꯣꯔꯣꯛ ꯀꯥꯟꯖꯤꯗꯣ ꯑꯅꯤꯈꯛ ꯍꯥꯞꯄꯦ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯌꯦꯅꯝ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯣ ꯃꯔꯣꯏꯗꯣ ꯑꯗꯨ ꯆꯦꯡꯁꯤꯒ ꯇꯤꯡꯉꯦꯀꯣ ꯇꯤꯡꯉꯤ ꯀꯨꯀꯔ ꯊꯥꯡꯗꯔꯦꯕ ꯃꯥꯁꯦ ꯅꯨꯡꯁꯤꯠꯁꯤꯒ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯉꯁꯤꯒꯤ ꯀꯩꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯤꯒꯦ ꯈꯪꯗ꯭ꯔꯦꯕ ꯆꯝꯊꯣꯡ ꯏꯔꯣꯝꯕꯁꯨ ꯀꯌꯥꯅꯤ ꯆꯥꯗꯣꯏꯅꯣ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯨꯡꯗꯥꯡꯕꯨꯗꯤ ꯑꯍꯥꯎꯕ ꯆꯥꯔꯁꯨꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯌꯦꯅꯝꯁꯨ ꯌꯦꯅꯝ ꯂꯩꯔꯒ ꯊꯥꯔꯦ ꯌꯦꯅꯝ ꯊꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯦꯆꯤꯁꯦ ꯇꯥꯔꯛꯈꯤꯒꯦꯕ ꯍꯋꯥꯏꯁꯦ ꯏꯆꯦ ꯃꯥꯅ ꯀꯅꯥꯅꯣ ꯀꯧꯏ ꯃꯥꯜꯂꯦ ꯁꯣꯛꯇꯧꯔꯅꯤ ꯄꯞ ꯇꯧꯅ ꯆꯥꯔꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯈꯦꯆꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯣꯏ ꯑꯅꯤꯃꯛ ꯌꯥꯝ ꯄꯥꯝꯃꯤ ꯈꯦꯆꯤꯁꯦ ꯑꯗꯒꯤ ꯊꯣꯡꯉꯅꯤ ꯑꯃꯅ ꯈꯦꯆꯤ ꯊꯣꯡꯉꯣꯏ ꯍꯋꯥꯏꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯤꯡꯁꯜꯂꯝꯃꯦꯕ ꯑꯩꯅ ꯑꯃ ꯊꯕꯛ ꯂꯣꯏꯁꯤꯟꯕꯗ ꯃꯥꯅ ꯇꯤꯡꯁꯜꯂꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯉꯤ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝꯗ ꯆꯥꯕꯗꯨꯁꯨ ꯍꯥꯞꯄꯛꯀꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯁꯤꯒ ꯁꯤꯒꯅ ꯄꯥꯁꯄꯨꯔꯣꯟ ꯂꯩꯔꯦ ꯄꯥꯁꯄꯨꯔꯣꯟ ꯃꯦꯊꯤ ꯀꯔꯤ ꯀꯔꯥꯛꯇꯣ ꯐꯗꯤꯒꯣꯝꯁꯦ ꯁꯣꯏꯔꯅꯤ yang pas itu jam apa jadi ya kayaknya kalau misalkan jam kan ini ya kenapa misalkan apa itu main sok berdua deh ini hingga apa nggak out lagi sih sabarnya banyak sahabat sampai sini
ꯑꯥꯂꯨ ꯈꯥꯃꯦꯟꯁꯤꯟꯕꯤ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯣꯌꯥꯕꯤꯟꯒ ꯑꯥꯂꯨꯒ ꯑꯃ ꯉꯧꯔꯤ ꯆꯤ ꯍꯧꯕ ꯂꯣꯏꯔꯦ ꯀꯂꯔꯁꯤꯗꯤ ꯈꯔ ꯐꯖꯗꯔꯦ ꯁꯤꯒꯅ ꯆꯀꯥ ꯂꯩꯔꯦ ꯆꯀꯥꯁꯤꯗꯤ ꯑꯩ ꯆꯥꯗꯣꯏꯅꯤ ꯆꯀꯥ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯅꯪ ꯆꯥꯗꯣꯔꯕꯣ ꯆꯥꯈꯤꯔꯣꯏ ꯅꯦꯝꯕꯣꯛꯀꯤ ꯑꯩ ꯀꯣꯝꯄꯥꯛ ꯑꯅꯤ ꯏꯆꯦꯃꯜ ꯂꯧ Bilisaman bisa. Mama itu bini nama. Aduh kayak tahu ini. Berapa sih butuh ini? ꯍꯥꯎꯏ ꯃꯌꯥꯝ Korok-korok kayak gitu pacarnya. Ada ini ada. Tuh. Tuh ada yang jangan. 호동도 같이 자로. 자바 노래 꼴릭 거리가락 팽도 고도 타박 khara loisallaga hujing hak potharani ado dungdinda mu gamai gamai khali tawbada jangalaka mayamda ado mayam jexka chalon do ni asigana hamuki utong do finger do akai papar do khara lairi apa papar do ngaurani thau sa halle hapani hujik ado changang khara lolaga thaani पापड़ तो सुमाइना ngौरगा चाबदा हायोगा अखोय जुमगे लोय पामी अदुगे सुमाइ ngौरागे चा थक्पदुदी हापक्तरे अदो चा थक्पा लोरा कोली कोनाय फेंगदोगा हौजी सुमाय फम लेरे अनुपा बाजार चखी बाजार दे करिंगा परक्ते बखंगदे फोन तौना हंगे मा करिंगा लेरौगे आइना आइना जहा नंगना अपामदो दुम लेरो आइना हाय खरे अदो पोचे खरा लेरकनी अन चखी अब कथेंदा कोलापुलदा अदो पोरा काना जंगलके मयामदो से पोरो कई nga लेरे Terenam. Terenam. Terenam है संग लोग. कहीं गाना जगने. Terenam. Kamu kira? Kira, jadi macam tu kira. Kali ngana jing tu ni Terenam ada. Terenam. Jadi. खारिस नहीं ने से दी मानी ने से खारिस को ही मरु तो खारू ने तो है खारिस ना तो है तेरे नाम नहीं पुखी गाने लोकल ना तेरे नाम नहीं पोया बड़ा पुखी की ना तो लोकल काय की समुद्र की किस मसाला पता तो हम लोग मोरोक powder morok chini lairi mi ada sana morok ani sana jangan mai tampu mo haba kuna sa jangan sa kai pare ba nang hai de kg do lo bi kg do lo ni ko jangan ti ma chu bhaja ga da jira भीम ahum
ꯆꯅꯥ ꯎꯝ ꯑꯆꯥꯄꯣꯠꯁꯦ ꯀꯩꯒꯤ ꯃꯈꯜ ꯃꯈꯜ ꯄꯨꯔꯛꯏꯕ ꯇꯨꯕꯤꯔꯤꯅꯣ ꯑꯍꯨꯝ ꯃꯥꯡꯕꯤꯔꯦ ꯇꯣꯏꯁꯨꯅꯦ ꯃꯆꯨ ꯃꯆꯨ ꯁꯤꯅ ꯕꯔꯞꯀꯤ ꯁꯤ ꯅꯝꯕ ꯅꯨꯡꯉꯥꯏꯅ ꯈꯟꯅꯕ ꯑꯇꯥ ꯂꯩꯔꯤ ꯐꯔꯦ ꯈꯔ ꯋꯥꯏꯗꯨꯗꯤ ꯂꯩꯔꯧ ꯍꯥꯏꯌꯦ ꯇꯣꯏꯁꯨ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯇꯤꯜꯍꯧ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯇꯤꯜꯍꯧꯁꯦ ꯀꯤꯂꯣ ꯑꯃ ꯃꯥꯜꯂꯦ ꯃꯥꯊꯣꯏ ꯅꯤꯊꯣꯏ ꯍꯨꯝꯗꯣꯏ ꯃꯔꯤ ꯃꯉꯥ ꯁꯝꯄꯨ ꯀꯌꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯃꯥꯊꯣꯏ ꯅꯤꯊꯣꯏ ꯍꯨꯝꯗꯣꯏ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯁꯝꯄꯨ ꯀꯨꯟꯒꯤ ꯁꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯆꯠꯀꯅꯤ ꯅꯉꯣꯟꯗꯀꯣ ꯅꯨꯃꯤꯠꯀꯤ ꯀꯣꯛꯂꯨꯕꯅꯤꯅ rồi trang ꯄꯟ ꯂꯩꯔꯦ ꯉꯥꯅꯤ trang quần hai này kilo rồi ꯁꯦ em nhớ cái này kilo cái rồi 아무 그럼 왜 너 그래네 그도 저 이제 레로에 112kg ꯉꯥ ꯃꯄꯨꯝ ꯑꯃꯅꯦ ꯉꯥꯁꯦ ꯁꯥꯡꯉꯤꯗꯣ nó cái kia nam mà tôi dùng nó có đông thôi ꯈꯪꯗꯦ ꯅꯣꯡꯕꯧꯁꯦ nó có đông thôi dùng ꯍꯥꯟꯅ ꯍꯤꯂꯣꯟ ꯇꯃ ꯆꯥꯔꯝꯕꯅꯦ ꯃꯃꯤꯠꯇ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ rồi mình sao mình ꯁꯦ ꯑꯩ ꯉꯥꯁꯦ ꯁꯦꯝꯃꯛꯀꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯉꯥꯁꯦ ꯑꯁꯤꯗꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯧꯕ ꯁꯦꯝꯕꯗ ꯁꯤꯐꯥꯎ ꯑꯥꯔꯣꯏꯗꯕ ꯃꯤꯅꯤꯁꯦ ꯌꯦꯡꯉꯨꯅꯦ ꯉꯥ ꯁꯦꯝꯃꯛꯏꯃꯤ ꯑꯩ ꯌꯦꯡꯉꯨꯅꯦ ꯈꯨꯠ ꯑꯅꯤ ꯆꯪꯕ ꯍꯥꯏꯗꯣ ꯑꯅꯤꯔꯛ ꯆꯪꯕ ꯌꯦꯡꯉꯨꯅꯦ ꯇꯣꯝꯕꯤ ꯂꯤꯛ ꯄꯔꯦꯡꯗꯧꯅ ꯇꯧꯋꯤꯅ ꯉꯥꯁꯦ ꯁꯦ ꯀꯠꯊꯠꯂꯒ ꯆꯥꯝꯃꯛꯀꯦ ꯍꯧꯖꯤꯛ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯊꯨꯝꯒ ꯑꯒꯔꯕꯇꯤꯒ ꯁꯔꯞꯀ ꯍꯧꯖꯤꯛ ꯃꯨꯛ ꯗꯨꯀꯥꯟꯗꯩ ꯆꯠꯂ ꯂꯧꯔꯨꯔꯦ ꯁꯔꯞꯇꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯑꯃ ꯂꯧꯔꯦꯕ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯃ ꯂꯧꯔꯦ ꯉꯥ ꯆꯥꯝꯕ ꯂꯣꯏꯔꯦ ꯊꯨꯝ ꯂꯩꯔꯤ ꯑꯗꯨꯏꯁꯨ ꯊꯨꯝ ꯈꯔ ꯂꯩꯍꯜꯂꯦꯕ ꯂꯩꯔꯁꯨ ꯄꯣꯠꯁꯤꯡꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯇꯞꯄꯤꯅꯦꯕ ꯊꯨꯝ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯆꯤꯅꯤꯁꯨ ꯈꯔ ꯂꯩꯔꯤ ꯆꯤꯅꯤ ꯂꯩꯔꯁꯨ ꯈꯔ ꯇꯞꯄꯤꯅꯦ ꯑꯩꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯇꯥꯁꯨ ꯂꯩ ꯁꯤꯒ ꯂꯩꯔꯦ ꯑꯇꯥ ꯍꯧꯖꯤꯛ ꯃꯆꯨ ꯇꯣꯠꯂꯅꯤ ꯑꯣꯏꯃ ꯃꯔꯨꯅꯒ ꯊꯤꯜꯂꯩꯌꯦ ꯉꯥꯁꯦ refined ngang không ꯔꯤꯐꯥꯏꯟ ꯑꯗꯨꯝ ꯊꯣꯡ refined này có ngang ꯏꯟꯖꯤꯟꯗꯣ ꯂꯣꯏꯈꯔꯦ ꯉꯁꯥꯏ ꯑꯩꯁꯤꯗ ꯑꯩ ꯏꯟꯖꯤꯟ ꯆꯥꯅꯤꯡꯗꯦꯕꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯟꯖꯤꯟ ꯑꯩ ꯍꯩꯅꯗꯦ Tiger rồi engine này đó ꯑꯗꯣ ꯇꯥꯏꯒꯔꯁꯨ ꯆꯥꯅꯤꯡꯗꯦ ꯏꯟꯖꯤꯟꯁꯨ cái ꯆꯥꯅꯤꯡꯗꯦ ông có đâu rồi ꯆꯅꯝꯗ ꯁꯨꯗꯣꯏꯅꯦ ꯍꯧꯖꯤꯛ cái gì ꯀꯩꯅꯣ ꯀꯔꯤꯅ ꯍꯤꯟꯖꯥꯡ ꯁꯣꯛ ꯇꯧꯕꯒꯦ ꯖꯦꯅꯝꯗꯤ cái ông đâu rồi wow wow ꯉꯥꯎꯔꯦ ꯁꯦ ꯊꯥꯎ ꯍꯩꯔꯕꯣ ꯈꯥꯡ ꯁꯥꯔꯕꯣ ꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯑꯂꯨꯁꯦ ꯑꯣꯛꯑꯅꯤꯀꯣꯅꯦ ꯁꯥꯜꯒꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯂꯛꯄꯗꯨꯅꯤ không mà bố nữa không mà bố đúng không bố muốn như này ꯊꯨꯝ ꯍꯥꯞꯄꯦ ꯂꯣꯏ ꯍꯥꯞꯄꯦ ꯈꯥꯡꯕꯨ ꯁꯥꯔꯝꯈꯤꯔꯣꯏꯅꯦ ꯅꯪ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯊꯣꯡꯕꯤꯔꯤ ꯇꯥꯃꯣ ꯁꯣꯟ ꯌꯦꯡꯉꯧꯅꯦ ꯅꯪ ꯐꯨꯔꯤꯠꯇꯣ ꯑꯃꯨꯕꯗꯣ ꯀꯦꯔꯦꯝꯕꯣꯠꯀꯤ ꯃꯣꯏꯗꯥ ꯇꯣꯜꯂꯦ ꯑꯗꯨ ngào quá không được rồi ꯌꯥꯔꯦ ꯌꯥꯝ ꯍꯥꯞꯀꯅꯨ ꯆꯠ ꯈꯥꯃꯦꯟꯁꯤꯟꯕꯤꯗꯨ ꯀꯩꯒꯤ ꯍꯥꯞꯆꯜꯂꯤꯕ ꯍꯧꯖꯤꯛꯇꯒꯤ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯍꯥꯅꯦ ꯈꯥꯃꯦꯟꯁꯤꯟꯕꯤꯗꯨ ꯀꯩꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯞꯆꯜꯂꯤꯕ ꯃꯤꯅ ꯍꯥꯏꯁꯦ ꯑꯃꯐꯥꯎ ꯈꯨꯝ ꯌꯥꯔꯦ ꯌꯥꯝ ꯑꯣꯠꯂ ꯑꯩꯈꯣꯏꯒꯤꯅ ꯉꯥ ꯊꯣꯡꯉꯤ ꯏꯆꯦꯃꯟꯒꯤꯗ ꯌꯦꯔꯨꯝ ꯊꯣꯡꯉꯤ ꯃꯌꯥꯝ ꯃꯥ ꯌꯦꯔꯨꯝ ꯆꯥꯅꯤꯡꯗꯦꯅ ꯃꯥ ꯏꯔꯣꯜꯂꯤ ꯑꯩꯈꯣꯏ ꯏꯆꯦꯃꯟꯁꯦ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯌꯥꯝ ꯊꯤꯅ ꯄꯥꯝꯖꯩ ꯃꯥ ꯑꯗꯨꯒꯤ ꯃꯥ ꯏꯔꯣꯝꯕꯇ ꯆꯥꯒꯦ ꯍꯥꯏ mà abri ini ꯍꯥ mà nó bạn này đấy nó bạn này ꯍꯤꯟꯖꯥꯡꯁꯦ ꯃꯤ ꯑꯅꯤꯃꯨꯛ ꯆꯪꯅ ꯊꯣꯡꯉꯃꯤꯅ ꯍꯥꯎꯔꯅꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ
ꯃꯤꯅꯤ ꯆꯪꯕ ꯍꯥꯏꯁꯦ ꯃꯩꯁꯦ ꯀꯟꯅ ꯊꯥꯔꯝꯃꯦ ꯌꯥꯝ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯆꯨꯁꯤꯗꯤ ꯄꯣꯁ ꯇꯥꯏꯌꯦ ꯑꯃꯨꯛꯇꯣ ꯅꯪ ꯊꯣꯡꯕꯁꯦ ꯍꯩꯗꯤ ꯍꯩꯔꯕꯖꯥꯠꯅꯤ ꯅꯪꯁꯦꯀꯣ ꯐꯖꯅ ꯀꯔꯤ ꯍꯣꯏ ꯅꯥꯕ ꯆꯥꯛ ꯆꯥꯈꯤꯗꯣꯔꯦ ꯃꯣꯏ ꯑꯩꯈꯣꯏ ꯁꯣꯌꯥꯕꯤꯟ ꯊꯣꯡꯗꯣꯏꯅꯤ ꯅꯥꯕ ꯅꯪ ꯆꯥꯒꯗ꯭ꯔꯣ ꯑꯃ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯒꯦ ꯍꯥꯏ ꯁꯣꯌꯥꯕꯤꯟ ꯑꯉꯧꯕꯁꯨ ꯆꯥꯒꯦ ꯍꯥꯏ ꯃꯥ ꯈꯥꯡ ꯃꯆꯥ ꯁꯤ ꯌꯥꯅꯤꯅ ꯁꯤ Marcos lꯧꯕꯒ ꯒꯦꯁ ꯍꯥꯟꯕꯒ ꯆꯦꯡ ꯂꯧꯕꯒ ꯑꯝꯇ ꯃꯨꯊꯠꯂꯨ ꯅꯪꯒꯤꯗꯨ ꯁꯅꯥ ꯁꯦ ꯃꯃꯥ ꯏꯟꯕꯤꯔꯒꯦ ꯀꯃꯥꯏ ꯃꯆꯤꯟꯗꯣ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯀꯃꯥꯏꯅ ꯏꯟꯗꯣꯏꯅꯣ ꯑꯩ ꯍꯥ ꯁꯨꯃꯥꯏꯅ ꯃꯃꯥꯏꯗ ꯅꯣꯡꯈꯠꯂꯛꯀꯅꯨ ꯅꯣꯟꯊꯔꯣ ꯃꯔꯨ ꯌꯥꯎꯗꯦ ꯏꯂꯤꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯃꯌꯥꯝ ꯏꯆꯥꯅꯤꯄꯥ ꯏꯟ ꯂꯣꯏꯔꯒ ꯑꯩꯁꯨ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ